cycle the accident over the Kuki tara sokle meitei ama sokle asokpa meitei adu social media sing the photo ama di video thaganarakre haukiba tha mari asida Manipur da violence amata thokide haina Amit Shah na parliament ta phongdokibado aranbani haina phongdorakre haukiba tha mari asida Manipur da violence ki thodok amata thokide haina parliament session da union home minister Amit Shah na phongdokiba wafam adu aranbani Kumja 2024 की December थादगी सही असगी March था फावबदा मियोई तरेत सीखिबगी report लई हाइना दी क्वीन की report अमना हाइदे report अदुना हाइ था असगी अहुमदा पांगथोकिबा parliament session दा union home minister Amit Shah na claim asi तौखिबनी अदुमोइनमक हौखिबा कुमजा 2024 की December दगी सही असगी March फावबदा relief camp ता मसा मथंता सिजखिबा case अमा यावदना मियोई तरेत लैखिदबगी report लई कुमजा 2024 की December 14 दा बिहार सिंमी अनि सकंगदब सिंगना कक्सिंग डिस्ट्रिक्ट की मनुंग चन्ना लैबा मफम अमदा नोंमैना कापतुना हाटके थौदोक अदुदा लैखिद्रब सिंग अदुदी बिहार दगी सोनालाल कुमार सही तरागा निपाल अमदी दशरथ कुमार सही तरागा तरेतनी सही असिगे फेब्रुवारी 13 दा इम्फाल वेस्ट डिस्ट्रिक्ट ता सीआरपीएफ की पार्सन अमना मसागी केम मनुंग दा नोंमै कापथोरकपदगी सीआरपीएफ की पार्सन अनि लैखिदबा अमदी निपाना असोक अपन नंखिबनी थौदोक अदुदा नोंमै कापथोरकिबा पार्सन अदुसु लैखिदबनी सही असगी मार्च निपानदा यूनियन लेंगाकना मणिपुर दा फ्री मूवमेंट जहालगनी हाइना लाउथोकिबा अदुना मरम ओइरगा कांगपोकपी डिस्ट्रिक्ट ता होरखिबा इहौदा मियोय अमा लैखिदबा यावना कया अमना असो अपन नंखिबने नुमित अदुदा सेक्रेटरी की अकनबा सेक्शन थौरांग मरकता बस अमा कांगपोकपी फावरुगा सतनबा होनबदा अथिंगबा पीबदगी सेक्रेटरी का मुगनारकपदगी थौदोक अदु थोखिबने थौदोक अदुदा लैखिद्रबा मियोय अदुदी लालगुल सिंगसित कवी सही असगी मार्च तरागा मापनदा मार अमसुंग जोमे फुरुप अनिगी मरकता इरांग थोलकपदगी चुरचानपुरदा मियोय अमा लैखिदबने लैखिद्रबा मियोय अदुगी ममिंग लानरोयपुई पाखु माते कवी हाइनसु दी क्वीन की रिपोर्ट अदुना मखा ताना पल्ले Political activist amagi yumda bom thamlam lay political activist hawbam gita zen ge gari mamang lai kai da leiba mayum gi gate ta ngarang numidang pung 10 makhairom tabada sakhang da basingna hand grenade ama thamjilam lai haidi press na phangba paw man hai bom adu kanana gari gi damak thamlam bano haibadi hojak phawbugi oina khangba ngamdri bom adu ga konana last warning haina thabase amasu thamlam ki haidi mafam adu da police ki team ama changsinduna yengsilaba matungda bom adu laukhatkre haina su paw sina makha Barak amadi makro thong sabada niyam sumna sakhidrabra haibagi chingnaba leire haina phongdorakre Manipur miyamgi lifeline oiba National Highway 37 Imphal jiribam lambi paring asida saba loiduna Prime Minister Narendra Modi na sangkakiba maru oiba thong ani haibadi Barak amadi makro thong asi saba matamda hanagi ED oina thawpuriba Rajib Sud NSIDCL amadi BIPL Manipur gi MD in charge su oiba mioi anina thong asi sabada yamna sauna lautuna duna quality maintain tawdabra haina singnaba ama leire hairi iramasigi matangda pause asina phangba pawgi matungina di thong ani asi sabada original DPR gi matungina ningthina foundation tawduna pile foundation tawduna sagadaba adu tawdana sakibagi mami chauna tare loinana higher authority dagi approval laudana loinana thong mathaki super structure da su bo string grinder tawbagi mahuta truss grinder oina tawbagi mami tare masina maram oiraga original DPR da leidiba thong asigi structure dagi sada 40 gi mapangal hanta hale loinana sada 30 gi cost savings so company na laure aduga arema paisana MD Rajib amadi BIPL Manipur gi MD in charge oiraba mioi anina manaraga haina thoglabra haibagi singnaba amasu leire maramaduna higher authority na athubada miyeng sangba mathau tare hairi Social media da pangal khunai da thawai usitaba manum ongda wasoi ngang khudakta lepiyo haina AMPYA na phongdorakre lamdam asida maihorol dagi nuksi sanana awa ana kaya da saruk yamina duna leminaraglaba yellow kanglo phurup singi marakta ngaihak leitana shanti pamdaba asan miran naiba masagi lu tongda communal mind leiba masana masabu lebak ningbani miyamgi leader ni khanjaba mioi khara punsillaga organization semlaga social media da gunda saduna post thagatpa comment piba kanglop amada kakak thinduna khanaba hobo khudakta lepkadabani nisha khabe mandu mongda kanglop masel gi marakta hunaduna thamogi oiba mari thugaiduna mairekpidagi maijawbi haunaba siliba thong ase all meitei pangal youth association AMPYA na makhata na toroktana ba appeal torakle AMPYA gi general headquarter gi publicity secretary Raju Khan ifam na khuyek piduna press thadorok serol sina makhata na hairibadi lamdam masida lusingba sembiriba mioi amadi miyamda organization asina
apil tawraklibadi communal mine chenba mahiksing asibu kanglop natraga lupki lusingba oihandringai mamangda yellow phurupsingi puwari hana naina handuna wakhal tahanduna lusingba oihansi dharma haibasi yamna lubani masidagi lanjaw kaya amarom thokrabani kanglop amagi miyosingna maram sunglei leitana atoba phurupki lainingda awar apa saduna karem ka thainaba lepiduna isa isa gi laining laison masakhangna honasi masida thawo sidaduna kanglop phurup kayana khundariba lamdam masida emotional integration thugaiduna waraba lamdam masida machet tanaba mukselakpagi mayokta aikhoi punna leminasi haina AMPYA na Manipur miyamda apil tawrakli zerosina hai lebaki losingba singna stage mathakta miyam tinba mafamda natraga media khaktada nungsi chanabagi amata oibagi wafam phongdoklaga nakalda cinema yengbukum tumina leithoklaga kunai asigi mahik sing thadoklaga haining ba haihanduna thamba sinade aikhoigi apunbagi pangal phudit tamangjong chongba tagadra mi paijai hairi amarom the home department cyber crime cell amadi lebaki damak sen chongliba singna kumhaigum yengduna leibagi mahot matam sana yengsinbiyo mamingtagi oina leader khakdagi leibigano phataba singsu warakpa haibiyo social media seasonary basil now singasu sel khara phangnaba natraga popular oina ba view yamna ba kopna thijinduna paw sandokpa amasung tongan ba khundaminari ba kanglop phurup singi hunba khudakta lepiyo masigi mahot chawkhatpa nungsi chanabagi wari oina sandokpiyo masida yadragadi AMPYA amadi masiga wakhalon manaba lupsing punsilaga akan ba khongthang thangjilagloi haningai leite hairi arambai tengogi lusing pura korongwan ba khomana wapom khara thamla kremadudi namdana meitei lining gaura lining na khanna naba kanna senba yaure hairiba singsigi status post singda comment amadi share tobigano yaksinbigano haina korongwan bana section wa thamlakle miyamna MLA singbu masel hangbagi khongjang sangsenbana chunggani haina kanglaipak ki mairagi editorial da thamlakle hojik Manipur da thogliba chahi ani pharaka dawraba kanglop ki irang ase Manipur lengak na hojik phawba loisinba ngamdriba se karigino haibagi maram sing miyamgi mihut oiriba MLA yangkhai da kendra gi miyamna masel hangbagi khongjang sangsenbana asumba khongthang oigani haina khalle hojik phawba da MLA yangkhai na amata oina thongna lingjel sagatuna kanglop ki irang ase loisenna ba hona ba ude masina irang asi yamna sangna chathaduna leirabadi Manipur miyam hainingai leitana awaba ipaktu taduna leigadawribani maram aduna kendra gi miyamgi oiba apunba mifam ama pangthoklaga MLA singi masel hangbagi khongjang senbana chungani masel hangba matamda karigidama hojik phawba MLA mayam punsinduna Manipur da thogliba irang asi loisinna ba hona ba ngamdribano Manipur da thugaina ba honariba Kuki MLA taragi mathakta karigidamak ain gi oiba thabak lokhatpa ngamdribano hojik phawba da irang asi loisinna ba honabada MLA singna karamba thabak thorang sing paikhatlabage aduga MLA sing amata oina punsinduna Bharat ki Prime Minister unaduna irang asi loisenna ba hona ba ngamdribasi karigino haiba hangpham thoi aduga Manipur thugaina ba honariba Manipur miyamgi asengba yeknaba oiriba sin Kuki jo MLA tara ase hojik phawbada MLA yangkhaina makhoigi mathakta lokhatpham thokpa ain gi thabak sing lokhattana Manipur thugaina ba koitha thadoklibasi karigino haiba wahang kendra miyamna MLA masa da hanglaga madugi pakhum chapchana pihanba chungani hojik phawbagi oinadi miyamgi mihut oiriba MLA sing aduki matik ningaidana yamna thausadaba maongda masa gi khallaga lethopagum tawri makhoi masel amata oina punsinduna Manipur da tholiba lal asi loisennaba lawpham thokpa thodang adu lawba ngamdri haibasi mayek sengna miyam mamangda uthokte haiba yai miyamgi mihut oiriba MLA singna imaleba Manipur kannaba lawpham thokpa thodang adu karigumba lawba ngamdaba tarabadi miyamgi mihut oibadagi pham thadu u haiba wafam kaya asi MLA singi mafamda miyam thamba chungani madunatana miyamgi mihut oiriba MLA singi mafamda kendra gi miyamna karigumba wafam amata haidana pangleida leisenba tarabadi leibak miyamgi achawa mangjaba ama haibadu oigadawribani hojik oiriba phiba masidadi Manipur kannaba honabada miyamgi mihut oiriba MLA yangkhaina amata oina punsinduna lawpham thokpa thodang adu chapchana lawba ngamnaba honagadabani hojik phawbagi oinadi miyamgi mihut oiriba MLA singna Manipur kannaba lawpham thokpa thodang adu lawdana mamingtagi oina leiri maramaduna kendra yangkhai gi miyamna kendra gi MLA sing kauduna miyamgi oiba mifam pangthoktuna masel hangbagi thabak chathaduna Manipur kannaba honabada MLA singi lawkham thokpa thodang adu chapchana lawhanba chungani MLA singna kayagi matik thausadabagi haibabu
Howjik Manipur President Rule Gilingak Sasal Leirabasu, suspended animation Thamduna Manipur Assembly Muthat Palaitre, Anobulinga Ama Semnabagi Kudong Zaba Adu Piri, Adubu, Aikogi MLA Singi Amata Oina, Punsinduna, Lucinba Ama Kalaga Miamgi Oibalinga Ama Lingna Bahona Bangam Dribasi, MLA Oiba Singi Quaidigi Zauba, Marani Haibayai, Asumna Lopum Topo Todasi, Lobangam than Letolaga, Leba Asigi Mapu Oiba Leba Miamna Tumina Letolibasi, Yamna Langani. Maduna Aikogi Miamgi Mihut Oiba Kendra Yankagi MLA Singi Amata Oina Punsinduna, Manipur the Toliba Lala Siloisena Bohonaga Dabani Haiduna, Kendra Yankagi Miam the Taksin Hamtoe, Maduna Tanamiam Naso, Makoibukan Katuna Tambagi Monda Asum Labor Tarabade, Manipur Si Yanabagi Kubam the Takiduna, Apunbagi Satam Soidana Kaiba Hibadu Oigani Hibasi, Lebak Miam Naso Kangna, MLA Simbo Sapsaba, Para Amatambi Basungani Haina, Tamlagli.